Ccpur nupa ama gari na thomlambadagi Sire gari tharokpa miduna asiba haksang adu sorok nakanda singaga hondoklam lehade nakalamorobda Churchandpur gi manungsana laiba singhata gari longjinbada ama Sire taruk sokle hade Kuki Naga gi traditional dress pu Agartala da pangthokpa Handloom Expo 2025 da Kuki gi traditional dress ni haina utlubagi wathok lakle hade Chief Secretary na amuhana UNC ga wari sanana bakhangan kre wari sanagadra sanaroidra habagi warep asi lawgadawri Manipur amasung Myanmar ga lona bangam khai paringda sana halamba free movement regime FMR lokthokiba amasung Manipur ga mapalaiba asiga tainari ba gam khai paringda sambal kharakpabu yaninga ba phongdoktuna United Naga Council UNC na lusingba Naga phurki lupsingna FMR amuhana chana hangadabani amasung border fencing tawba yaro habagi demand tawraduna akanba khongjang singjang salakpadagi Home Ministry na kauduna UNC na lusingba Naga phurki CSO singi mihut singa onaduna mifam pangthokpada yasinaba poraktabadagi satharagliba Naga taba mafam singda lalol etiki pot chaising putok pusin tawba thingwagi khongjang makha chathari khongjang asi tha asigi nipan amasung mapan gi lonaba ahingdagi NS2 Imphal Dimapur lambi amasung NS37 Imphal Jiribam lambi paringda chatharakibani khongjang asina maram oiraduna tongan ba polam sing porakiba truck samagi mathakta mauget lansilakpa ngamdana panduna lerakibane hausuk Manipur da Prime Minister Narendra Modi na thasigi tarahumda da pung kharagi khongsat oirabasu lakane habagi akanba section thorang sing lokhatpaga loinana sem saba hawalakpa tanjada UNC na makhoigi demand ani taksiladuna sangsilakleba khongjang asigi matangda amuhana phaminaduna wari sananaba Lenga ke Chief Secretary Dr. Punit Kumar Goel gi maikai formal invitation ama UNC da pirak khare hari Chief Secretary masamang na khuyek piba invitation atu da UNC amasung Naga gi atai lupseng na sangsilak liba khongjang asigi matang da yasenaba ama porak na bawari sana si haina supong to khare hari adomona mamang thagi kun ga tarukta UNC na lusing ba Naga body singi mihutsing na New Delhi da Home Ministry gi Secretary Advisor North East AK Misrana lusing ba official singa mi phampang thok to na sana ki bawari da nakalani gi marakta yasenaba porak pangam khidabane mifam aduda Manipur lenga ki mahut sinba official singsu saruk yakhibane mifam aduda yanaba poraktabadagi Naga gi mihut singna karigumba mathangda tripartite meeting pangthokadaba oirabade ngamkhai paringda sambal khabagi thabak lepaba matungda sanagani haiba wafamsu phongdok lamkhibane haire aduga makhogi demand sing asibu taksiladuna thasiga ahumda UNC na Manipur gi Naga taba area singda lalol itiki pochai sing puthok puchin tawbuda matam kaktana thinglagani haiduna lakthokibagi matungna khongjang ase chatharakibane Chief Secretary gi maikai UNC da amuhana wari sananaba iba zerol piduna khangalakpadagi UNC na su zerol asigi matungina wari sanagadra natraga sanaroidra haibadu lepthoknaba asina mijungba matung pungkhai changlakpada UNC gi athuba Presidential Council gi meeting ama pangthoklagani hairi mifam asina hojik sangsilakliba lalol itiki pochai sing athingba thambagi khongjang asiga mari lenaba wafam sing puthoktuna khanabaga loinana Naga phurki lupsing gi lusingba singsu mifam asida saruk yaragani hairi amaromda paw sesina phongma paw amana haibada asi Chief Secretary na khangalakibba matungena UNC amasung Naga gi lupsing gi mihut singna demand ani siga mari lenana mifam pangthoktuna wari sanadringa gi mamangda thasigi nipan amasung mapan gi lonaba ahingdagi sangsilakliba khongjang ase handoklaba yai haire BJP NPF NPP gi MLA singa mathang unakhre Modi gi khongsat kini haibanatuna lengak sembagi di sek mok laudri haire Kuki na thugaiba dam semjilo hana thamlakle Manipur da thokliba erang asina maram oiraga tera khongsangdagi ngaidai dam da lomi sing sangba yadana leramba adu Bishnupur District ki Deputy Commissioner Puja Elangbomna mamang thagi tara da lomi singa loinana dam asida chatuna yengsilaba matungda lofam singda ising phanghanaba honarakhe adubu Kuki singa dam asigi ising ngakliba mafam sing thugaiba na maram oiraga lofam singda ising phangdabagi awaba mayoknari hairi dam asi semjinduna lomi singna thengnari ba ising phangdabagi awaba kokhanbiyo haina Moirang Kendra apunba lomi singni amasung nupi lupi serol amana phongdorakle dam asi meitai pangkal isnaw singda senana ba tera khongsangbi lomi singa khanaba laire masida lengakna security ki section tharang lokhat piu haire Prime Minister gi khongsat ki damak Churchandpur da akana mongda thabak paikhatli haire India gi Prime Minister Narendra Modi na thasigi tara humda da Churchandpur da lakadoriba asigi mangoina na district headquarter gi mafam kaya da security gi akanba section tharang lokhat pagaloinana town asibu masak phajahana bagi thabak kaya so paikhatle Prime Minister na sakdaba BSF ki Subsidiary Training Center dagi Air Sonmun Bungmol amasung Failen gi mafam kaya da lambi nakal da chaba wagi sambal khari lambi sida laisu kaya na decoration semde aduga tidim road ki saruk singdana black topping tauri road median sing nauno masu sangli signboard sing sam thopaga loina security force sing su section ngak senduna leide
Maraksida IDP singi marakta Prime Minister bu taramna oknaba thorang tawriba siga mari lenana tongan ba mot phongdorakle Imphal Mar displaced person amasung Chandel de gilanjelakba IDP Welfare Committee na di haraw tayambaga lunana okpa pamdabagi wafam sing thamlakle Imphal Mar displaced person ge Joseph Pulam tena phongdorakpada thenglabusu thengna Prime Minister na laktuna aikhoina oidiba phibam asi yengba lakpusi taramna oi adubo miyoy kiyana awasai thengmayak naduna leiringe marakta lambigi naketa natki oiba jagoi sing utnabagi thorang asidi matang saba watli haiki mahana haiki natki oiba warrior amasung mai pakpagi jagoi asi haraw tayamba phongdokpa matamda sabane haujuk oiba phibam asidi jagoi sing utpa sanade protocol gi matungna secretary gi phibam yenglaga Prime Minister da relief camp khudimakta changbadi oithokloi adubu khangatlaga IDP kharaga Modi ga unahaduna makoina thengnariba kudong chadabu singdi pukharaningi haina Joseph na phongdokhe IDP singa unabadu da community leaders sing su yauduna separate administration na singba makogi political demand sing pukhatnaba kudong chaba lawba yai maduna natki jagoi sing padagi hena artha leigani haina su thamlakle Laibak Senba Thungna SIR Pangthoknaba Election Commission na warep lawkhre Laibak asigi oina voter list da yawriba chumdaba voter sing lawthoknabagidamak SIR Special Intensive Revision gi thabak Laibak Senba Thungna Pangthoknaba Election Commission of India na warep lawkhre thaba asi sahi asi loidringaidagi hawraba yai haina Election Commission of India gi official amana phongdorakle State Chief Electoral Officer sing sarok yaduna numit chupa ama New Delhi da pangthokeba Election Commission di warep aduda lakadoriba sahi da state manga gi assembly mikhal pangthokadaba leibana leiba asigi oina SIR gi thaba asi sahi asigi lakliba tha asidagi hawraba yai haina panari ngarang pangthokiba mifam aduda ECI gi maikaidagi SIR policy gi matangda presentation ama thamkhe Bihar gi Chief Electoral Officer na su status da thengnabo wafam sing mayek sing na takhi commission gi maikaidagi lakthokiba matungina Bihar da chathariba SIR gi thaba asi atenba matang gi manung da leibak senba thungna pangthokhanbagi makhata na hairakane Assam Kerala Puducherry Tamil Nadu amasung West Bengal asi laklaba sahi 2026 da pangthoknaba sem sari SIR gi mapung oiba warol di pokpagi mafamda yumpham oiraga mapa leibak lo kaina sangsilakpa mi sing voter list gi lakthokpani haire Nepali Army na lebak senba thungna athengba amasung curfew thamjinkhre capital Kathmandu isiksikli haire Nepal da asoba irang thokraba matung Army na lebak senba thungna security operation laksinkhre makhata na hingsa gi thodok thoruptana bagidamak athengba thambagi order kaya thokre amasung curfew thamjinkhre haire tamthiba irang thoktuna parliament president gi office prime minister gi mayum sarkar gi building sing Supreme Court political parties singi office amasung senior leaders singi mayum mai thadokraba matungda asi capital Kathmandu isiksikhi lanmi sing na ngak senduna leikhi amasung mi sing mayum da leinaba order tawkhi makhata na hingsa gi thodok thoktana balut tawba amasung irang hobagi namada mangta hanbagi thabak kya satharakna bagidamak athingba thambagi action asi darkar oi haina army na thadokhiba warol amada haiki athingba thamlengai matamusida mawong amada hekta mangta hanba lanai mi sing da attack tawba marar matum mangta hanba criminal gi thausil ne haina lawduna madugi matungena action lokhotkani haina army na section wa haiki nupi rape tawba amasung lanai miyo kya gi mayokta attack torpo yabagi threat su leire leiba asagi ngak sel gi phibam asi yenglaga athingba thambagi order sing amasung curfew chalaibani haina army gi warol aduda haiki army na tokhaina thokiba warol amada su irang asigi khudong saba lawba group kya leire makhuna misam singi amasung sarkar gi property yamna thina mangta khali haina nungnang ba phongdokhe GenZ koba kangbuna sathaba irang aduda police post singdagi natraga security person singdagi lakiba nongmai maru amasung atai khulai sing pithoraknaba army na appeal tawkhi asigumba khulai asi lana sijinarakpa yabagi phibam lei maramaduna athuba matamda pithorakadabani adugumba khulai pairamba mi singgi mathakta ain gi action lokhotkani haina army na section wa haiki Social media thingba khaki wafam natana dictatorship na thokalapa crisis asi India da su thorakloi haningai laite haina phongdorakre social media thinglobadagi thorakpani haiba irang na Nepal ngakpu inthukraba matung India gi political party Shiv Sena UBT gi lusingba Sanjay Raut na India gi yumlona ba leibak singda thokiba amasung thokleba crisis sing asi tongan ba issue dagi haurakpani hairabasu manungda dilenga ki anga mathau singna senja thumja tawba amadi dictatorship ki maongda tawningba ta tawna bo honabadagi thorakpani haibasi pumnamakna khangnaraba wafamne Nepal da social media thingbadagi irang thorakpani hairabasu irang hauriba singna phamdon phamnaiba singi mathakta senja thumja tawe haina marar siduna hauriba hiau asi India da oiragliba phibam asina leba asidasu asigumba irang
irang thorak loi haningai leite haina phongdokkhre Sanjoy Rotna paumisingda hai Nepal da thokliba irang ase senja thumja dictatorship amadi phamdon phamnaiba sing amasung makhogi imung manungna miyamgi awaba udana nungaiba punsi mahingda lenthokpodagi naha singna khoisauna duna irang horakhibani phamdon phamnaiba singna nungaina leithoklaga miyamgi awatpa amasung khudong sadaba sing usinataba senja thumjagi thabak tawba amadi dictatorship ki lengak lehanabu honabagi thawong India gi mafang khudimakta uba phangle sexual haudrabadi Nepal da sakliba mai ase India da soidana sandorakane ngase India gi naha singna khangduna tumina leisilibase thabak phangdabagi awaba mayoknaribane adubu mayoknariba awaba sing asina puba ngamlaktaba matamda Nepal da sakliba mai asegum India da sakoi haningai leite haike Sanjoy Rotna makha taraduna Prime Minister Modi na leba asigi miyoi crore marphu da lemna ration piri masina taklibase India da lairaba imung kya lairi haibane Nepal su India da oriba phibam asiga sab manana lairambadagi miyamna khangba ngamlaktaduna social media thingkibagi tanja lauduna irang horakhibane social media thingba handokrabasu Nepal gi irang nemthadribasi karigino haibadu miyamna hena khangnaraba wafamne maramaduna India da su phamdon phamnaiba singna satliba lisat sajat ase section ba pai haike Nepal irang thoklingai France da su President Emmanuel Macron ke economic policy bu yaning da bu phongdok tuna miyamna block everything khongjang sangsan kre ina kunba family singda kanaba khakta piba middle class amadi lairaba singdana awaba piba France President Emmanuel Macron ge economic policy bu yaning da bu phongdok tuna khoisauna rapa praja sing lambi da thorak tuna block everything khongjang sangsan kre khongjang loi singna lambi da bus mai thaduna khongjang sangsan ke irang asibu laksena ba police Maikaidagi Akarmong the section Tarangsing locally, police na Kongjang Lloyd Sani Gimatakta Pagat Cray, Nakalamorom the Irang Marak Asida, Anoba PM Wasak Lobugi, Tabaksu Kanusatade, Nangsing Bayabade, Ten Krabasahi Anigi Manunda, France Lebak the President Mangarak Sin Krabani Haide. Lambi sembiyu loisenbiyu haina thamlakle PMGSY gi makhada kumja 2021 dagi semba horakiba IT road dagi bazawgar amadi harup naga dagi makui asang phawbagi lambi athoba matamda semba loiduna miyamda sinanaba ahang rok sip chairman association na mari lenaba singi puning singsilakle haidaba lambi singa se semba horumlaga mapung phana loisendana lepkhibagi matangda association sina senduna IT road paringda leiriba gorkha community gi mehut singa loinana mifam ma pangthoktuna khananai na khre mifam aduna lambi asi athoba matamda semba mapung phana loisinduna miyamda sinaba marilenaba singi puning singsinke mifam aduna ahang roki manung sanba mafam singda healthcare amadi education gi infrastructure matik chana thambinaba marilenaba singda taksinba ka loinana atai chakhot thawrangi thabak sing athoba matamda paikhat hanaba gi damak marilenaba singda taksinba haina su wareb lauke Umang kokthoglaga popi thabasing athubada loge cherak phanghansi haina thamlakle Manipur gi singi lam maroina Kuki singna namna taba khun singi singda paksana popi thana ba honaba amadi thaba yana ba semgolakpada state asigi umang wamang paksana kokthokpadagi lamda masigi tampaki lamda lariba miyamda awaba amadi khudong sada ba kayamuk mayok narakle aduga umang paksana singi lamda pungko kokthokibadagi tampak khakta danatana singi lamda sumahauksagi khalkai tharakpagi mami chauna taba haurakhrabane amaromda Manipur da amuk thokidriba thodok sing tholakpagi saruk ama oina haukiba numit September gi chaisat mapan gi nongalamdai da pung khara nong subada Imphal iski manung channa leiba sabungko khunau santi khongbal thamna pokpi sabungko khunjau amadi laikot khul changbal lambi yauna mafam adugi khul singi yum kyamu isingna thumjin kibadagi khudong sadaba kyamuk miyoi kyana mayok nakhibada natana khul sing adugi ngayok pukhi singdagi nga sing manghan khibaga loinana lawpham kyamu ising thumjinduna ama ata thokibagi paw tanarakle Oirakliba lamdam asigi mahausa ge phibamda akaiba pirakliba asigi asawba maramde state asigi singi lamda umang kokthoklaga popi thajinbagi thawongsa tharakpadagi ni haibase ngasigi lamdam asigi miyamna ikhangda khangnare nakalamaromdana Manipur gi singi manung hanjinba mafam kayagi umang kokthoklaga popi thabagi thabak sathabadagi hendoraktuna state asigi lam tampaki lamga tainaba Kuki taba khul singi saruk singda paksana popi thariba singase ngasigi mafam aduga naknana leiba khundaba khunja singna ifong phongna mitna yengbuda unariba sing asibu ngasigi setlenga kamari lenaba department singi miyoi singna karisu thawa sadana maningtamna popi thahanbagi moongda leibagi mami tarakpadagi lamdam asigi miyamna maikai kyadagi pendaba phongno ngarakpagi paw tanarakliba sida ngasigi Manipur lenga na tumina lesinba chunggadaba mande maramdi haukiba haibadi state asida popular government leidingai maroina matamadugi CM oiramba NBD na war on drug ke thaurangi makhada state asigi jingi lamda pop
popi tharibasing pak sana manghanbagi thabak chatharamlabasu ngasiga sahi ani helaba Manipur gi irang hek lakwa horokpadagi war on drug ki thorangda mangam salhandanabagi maram oiraklabra natraga step asida hawkiba kumja 2023 gi May 3 gi matungda India gi Union Home Ministry na matam adugi Manipur gi CM da state asigi singi lamna India gi Home Ministry na yengsinge aduga tampaki lamna CM na yengsilu haikibadagi Manipur gi singi lamaroi na Kuki na khundaba singi lamda ningkha tamna popi tharaklabra haibagi wahang kayamuk lamdam asigi miyamna hangnarakle amabu oiro Manipur da amukta oikhidriba maongda mahusagi khal kai tharakliba asina maram oiraga maram chadana isawi khudong tiba nangba horokpagi horokphamde set sigi singi lam ayambada pak sana umang kokthoklaga popi tharakpadagi ni haibasimade kakpa yararoi maram aduna ngasigi Manipur lengakna ningkha tamna Kuki singna umang kokthoklaga popi tharibasing loge oiba charak phanghallaga umang kokthoklaga popi thaba athubada thingba chungani khalle haina thamlakle Isauno sabungko khunauda ngagi phamanga amadi laupari kullom sokhaliba asige compensation lenga apibi haina thamlakle haukiba September 9 gi ahingda Imphal District ki lamla esigi manungsana seliba leimakhong torel ge horpam oiriba samusong Simon haidiba singi mafam sing asida akana mongda nong subadagi leimakhong torel gi sing imai pak thoroptuna lamlai esigi manungsana leiriba yangang pokpi santi khongban sabungko khunau amadi thamna pokpi na singba khunja singda leiriba yumkya ising thumjin kiba adu isingi imai hantakre adobo ising isa oduna maram oiduna ngagi phamanga laupari konrom amadi yumkya ama ata thokre hari sabungko khunaugi village development authority gi secretary ningombam thoibana phongdorakhibada khanghaudana thorakpa ising isa osina sabungko khunauda leiba ngagi phamanga haibadi Thangjam Ibemsa Haikurjam Kennedy Thangjam Luwangba Wangkhem Opendro amadi mahaki mayambagi ngagi pham ising thumjinduna nga makhai loinamak chen thokiduna ama ata thokre haike wana makhatana phongdokibada ising isa oduna laupari kollomda leikhom lenang amadi hapu harang kaya hajinduna mang takhale aduna ningthina lawlokpa yagadaba mandre maramaduna hairiba ama ata thoklaba ngagi phamsing amadi lawpari kollom asi lainga kamari lenaba authority na mi yengsangbiu loina namasigi pifam thokpa compensation gi senpamsu PBU haiba wafam phongdokhe